mayam nongsi yam kanna tabana maram oiduna background si yamna nungaijadre thangmaibandagi COVID-19 positive oikhiba imungna loiramba hui adusu lakholaga quarantine tawkhre yumda yokpa sa useksingdagi COVID-19 laisat hauzik phawbi oina sandokpagi record laitri people for animal Imphal West ki manung sana thangmaiban polem laikai da laiba imung amagi sai tare tangai ribi nupi masa ama yauna maki mama mapa ga loina COVID-19 positive oibadagi mari leinaba sarkar gi hospital singda hauzi hospital singda ana layeng sathaduna lairi loina imung asigi miwe punama makata na mantri puki da laiba IIIT da quarantine tawduna laikhibadagi imung asigi miwe kana amata laitraba haibadu oire imung asida lairiba haibabu makoina nungsina loijaramba hui amakhakta ngai haure hui adusung asi people of animal gi kangbuna lokhatkhre hiramasigi matangna poxi asiga people for animal gi masak naiba miwe amaga wari sanaba amada phongdorakibadadi COVID-19 na positive oibadagi kana amata laitraba thangmaiban polem laikai gi imung aduda hui amakhak lehawi hui adusu COVID-19 laisat positive oirangadra haibagi singnaba laire haibagi pau tabadagi ngasi ayuk imung aduda sangduna hui adu lokhatlubane mahangna hai people for animal gi members singna PPE na singba setuna hui adu lokhatnabagi damakte imung aduda thungki yamna nungaitribadi hui adu imung adugi kai phau ha pakot amagi makhara punduna lerami mahangna sanaba sakna singba khara thabiramba thengnakhi hui adu positive oikraba imung adugi nupi masa aduna yamna nungsina loinarami haibagi pau phangki maduna hui asisu positive oigadra haina miyamna hainarakpadagi asengba khangdoknabagi damakta lokhatlaga porampata lairiba state animal welfare board ta quarantine tawduna thamkhre ngasi no manini gi batuna hui asigi swab test tawduna test tawbigi thabak satharaga maki asengba result khangmangam lagani mangna makata na phongdokhibadi hauzik phawbi oina di yumda yokpa sa usek singdagi COVID-19 laisat miyoibada sandokpagi record laitri maduna miyamna sa usek singdagi laisat asi sandorakani haibigi mipaiba tawbigano masigi asengba khangdoknabagi damakta thangmaiban polem laikai hui asi lokhatuna quarantine tawduna thamani loinana test tawraga asengba du sapsana khanglagani yamna nungaitribdi imung amagi miyoy kya puna positive oibigi thawdok tholakpada makoina loiramba sa usik kya kana amata yengsinbinaba laitana leiba yawrakadawriba asini maramde positive oiba imung aduda miyoy singna sangba kinabadagi makoina loiramba sa usik phawba yengsinbinaba laitabagi asabu maram ama oirakani masigi damakta su people for animal na sa usik singi punsi kanaba paikhat payaba thabak paikhat kani haiki ngasi thangmaiban polem laikai gi imung adudagi hui adu lokholaba matungda veterinary and animal husbandry gi director unaduna hui adu quarantine tawduna thamnabagi matangda khanaba changluba matamda su veterinary department gi director na lusingduna hui adu lokholunabagi sem saduna leramba thengnaki adubo people for animal gi kangbuna hui adu mangjoluna lokholure haibada director na thagatpa phongdorakhi loinana director gi lamjing makhada hui adu porampata leba state animal welfare board quarantine tawduna thamkhibane haina su paw usna makata na phongdorakli topa maroiba paw amana mu NPP gi minister mari haujuk phawba office ta phamduna thabak tawdri ngarang state cabinet department na notification ama thoktuna deputy chief minister Y Joy Kumar na paigada portfolio sing lokthokrabasu makata na office ka duna ngasi phawba thabak tawdri pawsi esna phangma pawgi matung inadi NPP gi minister mari makoi masa masa na sumsinaba sakar sida cabinet minister oina thaupuri haibadu thajabagum tawri masina makoi gi office ta ka duna tawphom tokpa official work adu ngasi phawba tawduna lairi Chief Minister gi maikhay dagidi makoy na sungsinaba sarkar asidagi tokle haina resignation letter pisin kiba adu ayaba piba laitabana makata na minister oiri lairi haina lauri adubo deputy chief minister Y Joy Kumar gi oina di portfolio punamak laukthokuna lairuba adu amuk hanna hanjinduna mapung phaba portfolio yauna deputy chief minister ama oire haibadu ngarang thabak na utkrabani haibasini adubo hauzik phaba NPP gi minister marina masa masa gi office ta kadun official oiba thabak suba haudri basi kari maram gino kari leibagi no haibadu gi hauzik lebak miyam gi asobo wahang ama oiri pauksi esina praja section kya dagi phongdoknarapagi matung inadi hauzik oiriba manipur gi luraba phibam asida chungsinaba sarkar asida yawriba minister amasum MLA singna phammunabagi irang sagatliba asi sumde Madu tanatana minister singda chief minister na portfolio piba matamda pami pamde phai phatti haiduna ningai tawbagi matam nate chungsinaba sarkar asida yawriba minister amadi MLA singna puksel khoijal tinaduna amat oina laibak sasan tawminaba chungani madu natrabade penadraba praja myam khuptuna sarkar sigi mathakta achauba lalong ama satharakpa yabagi phibamda lai haibasi khangbiyu haina spawsina makhatana phongdorakli loisilakpada mapan gi oiba pawda maru oiba content masang tang mem da share tawjaramge Assam da han boina yum da sangduna COVID-19 test tawba haukhre Assam gi Guwahati municipality Pandu area da ngasidagi
COVID-19 test ihan hanboina yum da sangduna COVID-19 test tawba hawkre haina Assam gi Health Minister Himanta Biswa Sharma na haikre Pandu area da leiba miyoi lising ahum numi nini gi manungda test tawba loina ba pandam thamli Assam nanga rapid antigens testing kit lak ani loksinduna leire pilot project maru aiba hotspot ama oiriba mafam sidagi launch tawbani mafam sigi anaba singi sada maudradi makhoi gi travel history leite miyoi lising kunthra homdorom leiba Mafam dugi miyoi sada kuntra gani panrom naramba yai hairi ba aduga cantonment zone kaya su lay hairi license asi sandorak pot check taunaba paktak na test tawbagi lanjang amani grade testing asi hotspot oiba yum khudimakta pangthoknaba department na tharang yat khrabani hairi yum punama cantonment zone manungda leibane yum gi miyoi sing home quarantine da leirabasu protocol gi matungina rapid antigens test kit sing sijinaraga test tawgani madugi result minute kun gi manungda phangani karigumba yum ama gi miyoi ama positive oiba thengnarabani mafam adugi akoibada leiba mafam punama konsindura numit nini gi manungda test tawba loinaba hotnagani Assam da sample lakh mariga Humdraga matoi test tawkre miyoi lising taraga nitoi positive oiba thengnare rapid antigen test hawdoktringai mamangdadi RT-PCR aduga Tunat platform da satharam mi haina pausna makhatana phongdorakli